Kromzari, Elite TV adugumba special talk ni ang tabiru singwa ang taramok sari ngasi ekana ujada tu siate kanasna te kamen naha wariba entrepreneur amani maruina manipur da tungan ba koi hai tare health sector da aduga atai education system da aduga atopa technology system da am achobu thodang yare ba naha wariba nioni atai kanasna te presoject sanglakom ahan da presoject taramok sari Kromzari akoina laksening si maruina koi manipur da yana naha wariba entrepreneurs ki manung da amani presoject suba Kamain tau dina akoi sigi entrepreneurship sangat khibage duga steady na kada de kamain tau ri habis singdo me anu dhai ai si yamba ahama maktada ai yamba bu ai thagachari loina na sigi program si yeng biri ba iramdam gi sin naw me pum nang pusu ai kok no kuramjari yamba gi hujik thambiri ba koi gi business kamain hoki habisi ai gi background masam tang haji tare yamba ai gi I schooling से class 10 से जयपुर के टैगोर पब्लिक स्कूल है ना राजस्थान दा दे class 10 लुजरगा ए 11 12 अमदी graduation से ना बैंगलोर दा बॉलविन्स मेथोडिस्ट कॉलेज को बा अदुम्बो कॉलेज दा कोई कर्नाटका दा माइन तौर का लुसिंजरा मतुंग दा अदुगी मतम दा सु आईगी कॉलेज लाइफ दा सु हाइप तारे आई सी कोई स्टूडेंट यूनियन बैंगलोर मणिपुर स्टूडेंट एसोसिएशन की सु आई अदुम contribution to yogjaraga so what thokdang adum angamba thakta ai lo yogjaraga ai adum satragi matam dagi hona haitare adum ai adum kharka adum loinaraga ai somna kan mayam ga loina ba da yamadi mayam gi thabak to ba amadi matam dugi koi gi awana ta ba da mating pangjaba ko ba sum ba kai pamjaba haitare adum ngalli ba chahi matam dagi ai sumai dum lakse aduna aina like the Maluraga Thologmatam Sida. Aina Bangalore da ay Maruma. Akogi construction related with business toba. Aina Satragi Sansanga Yaudana Kotana Mayam, Luna Toba Sida, Agi Maru, me Makal Tinaza Sida Hyptare. Sidaina, Agi Imanavama, other Bangalore da Kogi, Yums Hawi construction, Mogi family say construction business background the Yuiva. The Moishina Kogi Yums Havaki material things, Moi deal Toleramba. Or the I need Pamo Posakama with Leramba. Kogi PPR pipe and fitting side. Kogi PPR have the Kogi polymer pipe ni Koi random coal polymer pipe. Shigi pipe she liar homeway upon an Asangba Manungana Ango Bamaya than a move. She pipe in a hanging with the Mashidi Manipura to the Ampo pipe wagani and a Kandana. I am Madudo, I want the attractive way with the Yaitare. I am Manipur Tolokoda. Madugi sample puraga ina Manipur thoksarki madudagi toroga imane masi ai business masi venture sidai hogjaragi haidana ai hamba ai Manipur lang matamda masi sigi ina dealership si lawrage na ina wakhan khanjaraga ai Manipur sorokam survey tokje adu mayam na ina sasaru ba mi sing loi mang su masi posi pamba moina su masi gi posi yamna pambagi mong ujaba haitare da engineer sing ina unajaba contractor sing inu jab sing sida yumgi akogi pipe han GI pipe ki yor ki pipe sida gi sino home heli amadi sisne hena durable oi haiba position ma khona sum naina bagi haib tare mayam na pam dai masi sigi hamba ai stock is some dealership in low tare ai na masi sida gi business hawrage na khanjadana ai masi dai na lamfela dukanam hangdoksaraga ai masi gi dealership ki damta Delhi ja sasaraga main toroga masi dai construction gi materials in the business Hudusiki. Maruna, business lines, the Changagina, how do you live? Renatagana, just Mapadam, the Chalu, the Lapa, influence businesses and to recommend. Mashi Kenone, Yama, a whole family, the government employee family, and we get Pogi, I hate fathers, the government employee, mother and housewife. Adu mother ki hek mayamadu di politician ni and the ai father ki hek mayamadu su politician ni and na khoi political background kha sudum laiba and ye plus kano khoi father ki government employee bina ai su government employee mo hening ba ki khoi father ki ma gi wakhal lon sudum laiba adu ai yang kharang ngalingai de ki ai khoi halaman na miyam gi seba sum to bina ju politics line sida ngalingai de kha sangnin bu kha dil adum ngalingai matam da haip tare adum kha laiba de mo me adu bu Hujiki aigi like them Lushilabo timing da financial kitang independent oina haidana aiju wakalam kanmadagi adagi sarkar ki thabak su hek joint of grimina matam su aina tholok matam 2008
9 swai du oimina aina su ai adoi du thabok su he ken to bu matam na tamina aina masi business ama oina ai habit ai financial independence oina ba plus ai aina su adugi hai ba business oina pamjaba ma su oirubna maduda sum tho haidana haitari yamba ai adu sangsin jagi adu isinau kya no adu isa gi chayina kya musu akoi isinau koi nupa manga ne aina mari suba adu nupi ani mni taret oh aduga ai chai chahi ai si kunthra mapan aduga hujina akoi isinau singsi moi masa masa gi thabak to leise aduga aina sumai tawdana ai cha nupa ngo cha nupim leire aduga ai wife su ma su masagi school ma toroga masu ozane school ma tor maina to bari na sige apne ngasi luxury ba koi gym hai tare ba lifestyle gym se kamai to na masi likhat ke na khalak ki no bari na koi manipur ki society ta hai tare ba ji ban yum tong kuding da hai ba tare koi isa sin da mi usi ba la silak ta ba ko sida adu gi wakalo da lakhe ba na ta kana kamai to na masi gi koi gi fitness center mai thang ge adu ga society ta ke mam di to ge kana kamai lakhe ni se masi yamas mai to ne aina business ho was 2008 choi dai manipur thol was 2008 choi da thole choi thola ga aina business ho jare ho was da koina ai marum pang khara haip tare koi sum fitness ki su koi ji wakhal khar khandra ga di sum koi business ho se stress me am le koi gi financial gi stress adagi koina client mayam unaba gi stress adagi nong da koina kuchi en selu bagi adagi exhaust to bagi adu mayam duna kogi unnecessary tension mayam su thlokwa adu masi mayam ji pothana ba haidana ina akoi lekai da kogi kendra da kogi jimam le rami thongju kendra ne sida kogi oza gojena ai manabam le ai manab si mapa si magi gym ma tawi koi oza gojena haidana masi koi body building body sanaba na ha me puthokra bai tare koi royal gym na gym ma le maduda ai manab si ga tora koi si body building se sanaba sum koi fitness ki hoina haitare ai manab du di madi koi professional body builder hoina sanagi madi adu koi na ai sa gi business hoina professional body building the heck sana bangam dabina koi fitness ki una sum sana ki 2008 choi de dum 8 9 choi de moi koi manam yam pulla gam sana jab hai tar royal gym sida ada hina su ozana matam da gonda oza ko je na gonda hai ba equipment sing si yamna magi si yamna anuba latest ba equipment na tabina anuba masi porokna ba manipur tok si khosina yamna angon takpi gi ba de hai bi gi ju leiba da koi na ha mayam su koi ju khanna ba hey ngoi tanja cha ga di koi ju gym si koi gi manipur na ha sing si competition yaw sa ko ba koi gi ari ba thaina gi equipment ngak tano ino honara ga tawi masi latest ba koi gi upgrade technology koi gi equipment mayam machinery mayam thole masi ju koi manipur de available oina ba koi kona si ga koi ngalingai di manam sing wai sana ba tare adagi koi sum tawdana sum wari oina sana bu do no mudi koi sum khalam madai haib tare hoi haur si haidana admaina adudagi maru oina oja gojen dagi inspire hoijaraga ado hoji su oja gojen hoi matung injaraga ai body building gi all manipur body building association gi su ai members hoije ai petro member oin leije oja gojen na dagi khoi gi president oi bi ba khoi ga ka tu muna nusidana ai bu su dum association du yohon biraga haib tare ai dum petro member moina adum live ki oina ai yaujagi haidana su ai dum yaujari haib tare moi nusibida main tawdana ai sumai hojje kim ni haib baruna sigi khoi gi lifestyle center se 19 kya da establish tawre 2000 kya da establish tawre aduga masidi da khoina entrepreneur ni na mi kya ma su instructor laigani magi staff laigani me ama mi kya ma thab pi bi di masida masida directly koi mi around 45 tegina 50 bhau koi employment and mine pijari haib tare aduga indirectly di koi side ta koi freelance koi trainer haib tare adum badi do koi adum masing adum moina lakning matam da freelance hoina maina to bodum mayam su dum lai adu su dum su mayam khana khoi daza ba koi misai education gi lam da su hai tare yam na koi sata sing si mai tamana ba school am su linkhat pi bra kamai linkhat se kamai to yaduna sata kya mu dai kamai to satra masing dudi chap sabi khangjadre school sina ai wife na to ne kidji haidana koi gi singmerong sang pham da koi gi Saint Anthony school ai gi hek mayuk na adu opposite way na haib tare adu gi aina tokjabna koi gi skill based da koi gi
ꯑꯦꯅꯤꯃꯦꯁꯟꯒꯨꯝꯕꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯗꯨꯃ ꯇꯧꯖꯩ ꯑꯩꯈꯣꯏꯒꯤ ꯑꯦꯔꯦꯅꯥ ꯑꯦꯅꯤꯃꯦꯁꯟ ꯑꯅ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯐ꯭ꯔꯦꯟꯆꯥꯏꯁ ꯂꯧꯖꯔꯒ ꯑꯦꯅꯤꯃꯦꯁꯟꯒꯤ ꯇꯧꯕ ꯈꯣꯠꯄꯁꯤꯒꯤ ꯇꯝꯕꯤꯅꯕ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯄꯣꯔꯣꯝꯄꯥꯠꯇ ꯑꯩꯈꯣꯏꯒꯤ ꯖꯦꯅꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯅꯥ ꯑꯗꯨꯋꯥꯏꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯑꯒ ꯑꯩꯈꯣꯏ ꯑꯦꯅꯤꯃꯦꯁꯟꯒꯤ ꯇꯝꯅꯤꯡꯕ ꯑꯉꯥꯡꯁꯤꯡꯒꯤꯗꯃꯛꯇ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯑꯦꯔꯦꯅꯥ ꯑꯦꯅꯤꯃꯦꯁꯟ ꯑꯅ ꯑꯗꯨꯝ ꯃꯌꯥꯝ ꯃꯃꯤꯡ ꯈꯪꯕꯤꯕꯅꯤ ꯑꯗꯨꯒꯤ ꯐ꯭ꯔꯦꯟꯆꯥꯏꯁ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯟꯆꯥꯏꯁ ꯂꯧꯖꯔꯒ ꯑꯗꯨꯃꯥꯏꯅ ꯑꯦꯅꯤꯃꯦꯁꯟ ꯇꯧꯋꯤ ꯁꯤꯒꯤ ꯏꯔꯣꯏꯅꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯕꯦꯁꯇ ꯑꯩꯈꯣꯏꯅ ꯀꯟꯁꯇ꯭ꯔꯛꯁꯟꯒ ꯑꯩ ꯀꯟꯁꯇ꯭ꯔꯛꯁꯟꯁꯨ ꯇꯧꯕꯅꯤꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁ꯭ꯀꯤꯜ ꯕꯦꯁ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯔꯤꯂꯦꯇꯦꯠ ꯑꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯏꯜꯁ ꯅꯞꯄ ꯑꯗꯒꯤ ꯄꯥꯏꯞ ꯐꯤꯠꯇꯤꯡ ꯇꯧꯕ ꯏꯂꯦꯛꯇ꯭ꯔꯤꯛ ꯐꯤꯠꯇꯤꯡ ꯇꯧꯕ ꯑꯗꯒꯤ ꯐꯣꯜ ꯁꯤꯂꯤꯡ ꯁ꯭ꯇꯤꯜ ꯔꯦꯂꯤꯡ ꯇꯧꯕ ꯁꯨꯝꯕꯒꯤꯁꯨ ꯑꯩꯈꯣꯏꯅ ꯁꯣꯔꯠ ꯇꯔꯝ ꯀꯣꯔꯁ ꯑꯃ ꯑꯗꯨꯝꯕꯒꯤꯁꯨ ꯑꯩꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯄ꯭ꯔꯣꯚꯥꯏꯗ ꯇꯧꯖꯩ ꯐ꯭ꯔꯤ ꯇ꯭ꯔꯦꯅꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯨ ꯌꯥꯝ ꯑꯔꯂꯤ ꯁ꯭ꯇꯦꯖꯇꯒꯤ ꯑꯗꯨꯝ ꯍꯧꯅ ꯑꯩꯈꯣꯏ 2008-9 ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯅꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯤꯗ ꯇ꯭ꯔꯦꯅꯤꯡꯁꯤꯗꯒꯤꯁꯨ ꯄꯩꯁꯥ ꯑꯝꯇ ꯂꯧꯗꯕ ꯑꯗꯒꯤ ꯃꯁꯤꯒꯤ ꯐꯟꯗꯤꯡꯁꯨ ꯑꯩꯈꯣꯏꯅ ꯁꯦꯜꯐ ꯐꯟꯗꯤꯡ ꯇꯧꯕ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯒ ꯃꯣꯏꯁꯤꯡꯒꯤ ꯑꯍꯥꯟꯕ ट्रेनिंगꯁꯤ ꯑꯩꯈꯣꯏꯅ 2008ꯗ ꯊꯥꯕꯁꯤ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯕꯦꯆꯁꯤ 2008ꯗ ꯑꯩꯈꯣꯏꯅ गुवाहाटी थाजे मोगी लेहम चाबम एरेंजमेंट अखोई लोई तौरगा थोला मतुंगदा मोइसिंगसे अखोइना मोइना मुक फैकल्टी मेंबर ओहलगा अखोइना सेकेंड थर्ड बैच मेन पुथुगा एल्यूमिनियम थोंग थोंग चनबा दगी अखोगी स्टील रेलिंग तौबा फॉल सीलिंग तौबा पाइप फिटिंग तौबा हाइबसिंग जस माइन तौना अखोइना ट्रेनिंग मखा तान तौजरकी हाइता सी मतंदे याम इंटरेस्टिंग ओय वारी खस लेगी यामा 2008-9 सोइसु याम कन्ना अखोगी अखोइना ऑर्गेनाइजेशन अमा तौजगी हाइतार ऑर्गेनाइजेशन सिदा अखोइना मोटो अमसु थमगा development not only the state of Manipur but also the people of Manipur haidana haibide akhoi iramdamsi lamsidang chakhopna taba lamdamsida leiba miyoi singsu chakhopma man ka oi haidana adana 2008-19 soisida akhoi yam kanna akhoi sigi skill labor singsi akhoi mapandagi mina changaga thabak sububudi akhoi iramdamgi mi singse training piraga moi haihalaga moi singse thabak sunba amadi moi thabak phangalaga di akhoi somna kanda skill labor gi requirement Manipur da yam chaung lei somdana muk thabak phangdaba naha mayam tamadam leiri ado masi ani sigi horiba gap si akhoi institute sina thong oina leiraga masigi ahoba si mena basi ko hona jage ga na akhoi animation da thamjaraga akhoi yam ngallingai matam da gi hona 2008-9 da gi hona akhoi tiles na pipe fitting fall ceiling gi steel railing gi hiram daita sidai akhoi ngasai ni yam main thamjaba akhoi construction gi ngasai na ngallingai da lamfel da akhoi na dukan am hokdoksi hebdo modugi akhoi branch hoina akhoi home solution sai dana akhoi thangal bazar ang branch hangdokchari adui matung da akhoi amuk wangkhaining tempukri panda prestige design and services sai dana amuk branch amuk hangdoksigi na sumai tawdana akhoi na matama akhoi government gi su project khara akhoi na sujagi samna hayabda MFDC haidana adagi hoji akhoi Indo Myanmar friendship gate and akhoi steel gi gate kala iba poching akhoi masi adagi Senapati gi 50 bedded hospital si adagi UNACO school ga na UNACO school gi glass ki khari bagi portion sing adagi akhoi DM college ki portion khara and mind na Jenims hospital gi mind tawdana akhoi na sujarakiba akhoi construction company sina sujarakiba jaga sing si maitai macha sing suina thabak suhan si ga na akhoi na moto ji thamjaraga adumaina akhoi skill labor sing si akhoi na suhandragadi moi haibagi chang du walakani aduna masigi posi akhoi engineer amadi contractor sing su akhoi na request tawjaraga akhoi na mapan gi mina haibakai helamaga su akhoi lamdam gi sinau sing su surga hairakani moina lupa mani hen logjaraga su ai isa ina lobune khanduoga moida masigi posi opportunity ji pi si ga haidana mind tawduna government gi project ka yam su koina sudana asidi akhoi miyam su uri lamyam no pakhangi jaga tas na pa jaga khar daga se jike hai ba ngang sing akhoi daga thabuk sinabiraga koina sujagi ba MFDC ga sujagi ba no mind yam nak soi jaga sing da su koina maina thabu pangthoki ba kaya ma main leijigi hai jare de hotel Imphal gi renovation matam su koigi adugi owner oi ba de government gi side gi tawdana koida madugi manungi renovation su koida thabuk pibidana akhoi adu akhoi na su maitai misa sing thabuk su handana main tawdana skill oi ba maitai misa me ama koina develop tawdana ngasi di koi bazar manung su akhoi na ngasa gi training tawgi bangang sina moi masa gi training tawdana moi masa gi team form tawdana ngasi di moi gi satra gi tawdana koi maitai misa da aluminum su ba de pipe fitting tawba electrician me am tawdana ngasi di akhoi
यामना नुंगाइबा हाइब तारे अदुंबा वखलुन मसु माइन लेजे एंटरप्रेन्योर सी होय लाइफस्टाइल जी लेबी को करी फार्म की मखादा हायर में हम सिंह इन चलाई बिबलो कमाइन तो इन प्राइवेट लिमिटेड नम लेब्रा न कमाइन लेबी मसी के नुने अखोगी प्राइवेट लिमिटेड नति सिदे अखोई फर्म की मिंग लेबनी अखोगी अखोने संलापो प्रेसोजेट की ग्रुप न हायरगा आई मिंग तोजरगा आई मफद फर्म अखोगी प्रोप्राइटरशिप ओइना तरोगा माइना तोजबनी हाइता जिम सिम लेरे अते दे करी एंटरप्रेन्योर के तो बागे पिगते स्कूल लाइबी गिरे स्कूल तोजरी एनिमेशन की तोजरी अदे कंस्ट्रक्शन की दा मसाइना हाइजे दो कंस्ट्रक्शन की तोजरी अदे कंस्ट्रक्शन दुगा इरो न साइड माइना अखोगी ट्रेनिंग की कंस्ट्रक्शन का बिल्डिंग ट्रेनिंग की तोजरी अदे ये कोइना माइक्रो फाइनेंस हाइब तारे सॉफ्ट लोन खगा पीनबा हाइबदना अखोगी फाइनेंशियल इंस्टीट्यूट मसा हमसु तोजे सिगी इरो न हाइ तारे सो बांखैनी टेगम पुक्री पांदा अदसु अखोइना बिजनेस तौनिंग इंटरप्रेन्योर लेरगदी अखोइना सॉफ्ट लोन मसा मसा अखोइना पिजरगा अदुमाइना खितंग अखोई लोकल इंटरप्रेन्योर सिंग अखोइना प्रमोट तौनबैदम ताइ तारे अदुमाइना अखोई होनजबा हाइता याम फाबा नेमरो अखोइना ताजबदा सरकार की ऑटोनोमस का ओइगदरा करिबना पोस्ट अमसु पाइबिर मम औ पाइजरमे अदुना मदु पाइरगा मदुना कानब पीकी बसी कमाइन तो गेदी पोस्ट में कई पोस्ट नो अइना हुजकी सुमाइना इन स्किल ट्रेनिंग मैम तरोपसिदा कोगी 2013 दा कोइना स्किल की ट्रेनिंग तौजरपसी 2008-9 सोइदगी अखोइना लानाई फंडिंग तौर तौजरपनी सुम तौर लागबसिदा अखोगी रिकग्निशन से 2013 दा 13-14 सोइदा अखोगी नेट फी है बैंक अबना अखोगी थबकसी रिकग्निशन पीबीबदगी अहम फर्स्ट फंडिंग सी नेट फी बैंक ना कोइदा तौबिगी सिगी स्किल बेस्ड ट्रेनिंग सिदा अखोई थबकसी मोने अप्रिशिएट तौबिरगा मधुगी फंडिंग फंग मतमसे अखोई ICMI दना अखोगी लमफेलदा इंस्टीट्यूट ऑफ कोऑपरेटिव मैनेजमेंट के अखोई पुल्लगा तायरप तौरगा मधुगी थबक से कोइना ट्रेनिंग से पांगथोकसगी मधुगी थबक की प्रोग्राम लोइसलक तंजासिदा मतमदुगी लेबर डिपार्टमेंट की मिनिस्टर ओइबिरंबा अखोगी तमो आई हेमोचंद्रना मिनिस्टर ओइबी माना मधुदा चीफ गेस्ट होइना मधुगी अखोगी प्रोग्राम लोइसनबा नुमिसिदा लेंबिरखी लाख मतमसिदा मधुगा अखोगी लेबर की डिप्यूटी लेबर कमिश्नर ओइबिरंबा अखोगी आई टू मसु मधुमितुदा कोइ लेंबिरखी नुमितुदा अखोइना थबक तौबा अदगी नेटफीना दुमाइना स्पॉन्सर तौदना अखोइना दुगी थबक पांखक पाइखटपदो अखोगी मतमदुगी ऑनरेबल मिनिस्टरना एप्रिशिएट तौबिदना हाइब तारे अखोइसी मोगी डिपार्टमेंटसु अखोइदा फंडिंग पीबीगनी हाइदना एश्योरेंस पीबीरगा अमुक अखोइ लेबर डिपार्टमेंटगिसु अखोइ फंडिंग फंगबा हौगी मधुदगी लेबर डिपार्टमेंट फंडिंग फंगबा हौबदगी अखोइ मधुगी ट्रेनिंग दो मखा ताना सथरकी हाइब तारे सथरकीबदगी अखोइना 2017 दा अखोगी कनोगी मतमदुगी कनोना गवर्नमेंट अनौबा सिलक्पा टाइमिंग दा हाइब तारे मधुदा गवर्नमेंट अमदी मतमदुगी अखोगी ऑफिशियल खरसिंगना इंगोंदा मधुगी रिकमेंडेशन अम तौरगा मोगी लेबर की वेलफेयर बोर्ड अम लई हाइदना लेबर की वेलफेयर बोर्ड की सुमाइन तौदना हेड ओइबिरगा चेयरपर्सन ओइबिरगा कनो तौबिना माना इंगोंदा ताकपिरकपदगी अइनसु एक्सेप्ट तौजरगा याजरगा मतम अम चही अम खक्की चही अहुम ओगिदमने अदुबा चही अम खक्की पीरियड अम अइना अदुमाइना होल्ड तौजगी अइना अदुमाइना चही अम होल्ड तौजगी मतमसिदा अइना थबक खर इनिशिएटिव खर पाइखचगी मदुदी मणिपुर की अखोगी याम मरु ओइबा अखोगी SSA की स्कूल यूनिफॉर्म सिंगसी अइना सुम ताजबदा अइना उजबदा मसिगी स्कूल यूनिफॉर्म सप्लाई सी अखोगी मपान की फर्म सिंगना सुम मसी सप्लाई तौदुन उजबा अद मसिगी एम्प्लॉयमेंट की पोसी मसिदा अचौवा पैसा अमा SSA सिंगजा अखोगी मपान की फर्म सिंगसिना सप्लाई तौदा चलमगनी हाइबगी अइगोन थाजबम लैजबा अद मसिगी पोसी अखोगी लोकल नुपी सिंगसिना तुजरगदी मसिगी खुसुमन सिंगसिदी अखोई लोकल की नुपी सिंगसिना फंगहौबा याय हाइबगी आसादा अइना मदुदा प्रोग्राम खर पाइखचगी प्रोग्राम सी अखोगी नुपी सिंगी सेल्फ एम्प्लॉयमेंट की दमक्तने हाइदना मोइदा सेल्फ एम्प्लॉयड टेलरिंग की प्रोग्राम पाइखचगी मदुदा मणिपुर की केंद्र अयाम्बा कवर तौरगा नुपी सिंगसिदा स्विमिंग मशीन फंगलगा मोइदा अखोइना फ्री स्विमिंग मशीन की ट्रेनिंग सेल्फ एम्प्लॉयड ट्रेनिंग की प्रोग्राम पांथोकचरगा मोइना ट्रेनिंग लोर मतुंगदा स्कूल यूनिफॉर्म तुजरगा नत्रगना मोइगे लनाई स्कूल यूनिफॉर्म मोइना तुनिंगद्रगसु मोइगे नुपीगी नत्रगा मोइ मसा मसा की सेल्फ एम्प्लॉयमेंट की प्रोग्राम गमजनबगी दमक्तने हाइदना अदुमाइना अखोइना मी 3,700 की
program ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯈꯤ ꯍꯥꯏꯔꯤꯕꯁꯤ ꯔꯦꯀꯣꯔꯗ ꯁꯪꯁꯪꯅ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯍꯧꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯁꯤꯒꯤ ꯁꯔꯚꯦ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯄꯨꯔꯥ ꯗꯤꯇꯦꯜꯁ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛꯁꯨ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡꯒ ꯇꯧꯗꯅ ꯌꯥꯝ ꯐꯖꯅ ꯊꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯤ 6,700ꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯆꯈꯤ ꯑꯗꯨ ꯃꯗꯨꯒꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕꯒꯤ ꯌꯥꯝ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅ ꯍꯧꯖꯤꯛꯁꯨ ꯍꯥꯏꯔꯤꯕ ꯌꯨꯅꯤꯠꯁꯤꯡꯁꯤ ꯁꯛꯁꯦꯁ ꯑꯣꯏꯗꯅ ꯐꯖꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯃꯣꯏꯅ ꯇꯧꯔꯒ ꯑꯩ ꯗꯤꯁꯤꯁꯨ ꯎꯅꯖꯔꯒ ꯗꯤꯁꯤ ꯑꯌꯥꯝꯕ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯖꯔꯒ SSAꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯤꯡꯁꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯒꯤ ꯂꯧꯕꯤꯌꯨ ꯀꯥꯏꯅ ꯑꯩ ꯄꯔꯁꯣꯅꯦꯂꯤ ꯑꯩꯒꯤ ꯊꯕꯛ ꯇꯧꯅ ꯑꯩꯅ ꯈꯟꯖꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩ ꯗꯤꯁꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯨꯂꯞ ꯗꯤꯁꯤ ꯂꯣꯏꯅꯃꯛꯀꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯤꯜꯂꯒ ꯇꯧꯅ ꯑꯩ ꯃꯗꯨꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯄꯥꯡꯊꯣꯛꯆꯈꯤ ꯑꯩ ꯏꯁꯥꯅ ꯗꯤꯁꯤꯁꯤꯡꯗꯁꯨ ꯑꯩ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯈꯤ ꯁꯨꯃꯥꯏꯅ ꯌꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯃꯣꯏꯗꯒꯤ ꯂꯧꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯊꯕꯛ ꯇꯧꯅ ꯍꯥꯏꯗꯅ ꯃꯁꯤ ꯃꯌꯥꯝꯅ ꯇꯥꯛꯄꯤꯕꯗ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯦꯅ ꯍꯥꯏꯔꯤ ꯑꯗꯨ ꯃꯁꯤ ꯄꯣꯠꯁꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅꯁꯨ ꯑꯩ ꯗꯤꯁꯤꯁꯤꯡꯁꯤꯁꯨ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯁꯨꯃꯥꯏꯅ ꯍꯥꯏꯔꯤꯕ ꯃꯁꯥ ꯃꯁꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯄꯤꯁꯤꯡ ꯁꯨꯃꯥꯏꯅ ꯂꯩꯕꯁꯤꯡꯁꯤꯗꯒꯤ ꯌꯨꯅꯤꯐꯣꯔꯝꯁꯦ ꯂꯧꯕꯤꯔꯒꯗꯤ ꯑꯆꯧꯕ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟ ꯑꯃ ꯑꯣꯏꯒꯅꯤꯅ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯩꯒꯤ ꯂꯥꯏꯐ ꯁ꯭ꯄꯦꯟꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯅ ꯑꯔꯂꯤ ꯁ꯭ꯇꯦꯖꯇ ꯑꯩꯅ ꯉꯜꯂꯤꯉꯩꯕ ꯑꯩꯒꯤ 20sꯇ ꯉꯁꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯒꯤꯅ ꯑꯩꯅ ꯇꯥꯏꯜꯁ ꯄꯥꯏꯞ ꯐꯤꯠꯇꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯔꯤꯂꯦꯇꯦꯗꯇ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯖꯦꯅꯦꯔꯦꯁꯟꯗ ꯑꯩ ꯑꯉꯝꯕ ꯑꯩ ꯊꯧꯗꯥꯡ ꯆꯪꯁꯤꯟꯖꯔꯝꯃꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯂꯤ 30sꯇꯅ ꯃꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯄꯣꯁ ꯑꯃꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯐꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ 6,700ꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩ ꯑꯉꯝꯕ ꯑꯩ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯑꯗꯨꯝꯕ ꯁ꯭ꯇꯦꯞ ꯑꯃꯁꯨ ꯑꯩ ꯇꯧꯖꯔꯝꯃꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝ ꯐꯖꯕ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯃꯐꯝꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟ ꯍꯥꯏꯕ ꯇꯥꯏꯀꯣ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏ ꯍꯧꯒꯠꯆꯔꯗ ꯃꯅꯤꯄꯨꯔꯒꯤ ꯇ꯭ꯔꯦꯟꯁꯤꯗ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯨꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯗꯥꯛꯇꯔ ꯏꯟꯖꯤꯅꯤꯌꯥꯔ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯅ ꯂꯩꯕ ꯑꯗꯨꯕꯨ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯐꯪꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯋꯥꯏ ꯑꯔꯥꯏꯕ ꯈꯨꯗꯤꯡꯃꯛ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯑꯗꯨꯒ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯑꯣꯏꯊꯣꯛꯑꯣꯏꯗꯕ ꯄꯣꯠꯅꯤꯅꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯍꯥ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯒꯤ ꯂꯝꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯖꯣꯕꯇ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝ ꯑꯃ ꯂꯩꯀꯣ ꯄꯦꯟꯁꯤꯜꯒꯤ ꯁꯦꯝꯕ ꯆꯦꯒꯤ ꯁꯦꯝꯕ ꯂꯩꯒꯤ ꯇꯧꯕ ꯑꯗꯒꯤ ꯗꯣꯜꯒꯤ ꯃꯌꯥꯝꯁꯨ ꯂꯩꯀꯣ ꯁ꯭ꯋꯥꯏꯁꯤꯗ ꯑꯦꯖ ꯑꯦ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯃ ꯀꯩ ꯍꯥꯏꯕꯤꯅꯤꯡꯉꯤ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯔꯒꯗꯤ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯑꯗꯨꯒ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯏꯔꯝꯗꯝꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯁꯦꯛꯇꯔꯁꯤ ꯌꯥꯝ ꯀꯟꯅ ꯂꯤꯡꯗꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗ ꯂꯣꯏꯅ ꯄꯤꯕ ꯉꯝꯕ ꯑꯗꯨꯝꯕ ꯏꯔꯝꯗꯝꯗꯤ ꯅꯠꯆꯗꯕꯅꯤꯅ ꯖꯣꯕ ꯁꯤꯀꯔ ꯃꯌꯥꯝꯁꯤꯡꯁꯦ ꯑꯉꯝꯕ ꯃꯈꯩ ꯖꯣꯕ ꯄ꯭ꯔꯣꯚꯥꯏꯗꯔ ꯖꯣꯕ ꯀ꯭रिꯌꯦꯇꯔ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄ ꯉꯝꯕꯁꯦ ꯁꯤꯁꯤ ꯑꯩ ꯋꯥꯈꯜꯗꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯈꯟꯖꯩ ꯀꯔꯤꯒꯤ ꯉꯁꯥꯏ ꯖꯣꯕ ꯁꯤꯀꯔꯁꯤꯡꯁꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯖꯣꯕ ꯂꯣꯏꯅꯃꯛ ꯁꯤꯛ ꯇꯧ ꯂꯩꯔꯒꯗꯤ ꯉꯁꯥꯏ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯁꯨꯝ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯀꯅꯤꯅ ꯈꯟꯖꯩ ꯑꯗꯨꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯨꯝꯕ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯃꯗꯤ ꯚꯥꯔꯠꯁꯨ ꯅꯨꯡꯉꯥꯏꯔꯦ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯔꯦꯠꯁꯤ ꯌꯥꯝ ꯋꯥꯡꯕꯅꯤꯅ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯁꯣꯜꯕ ꯇꯧꯁꯦ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯅ ꯌꯦꯡꯉꯕꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯟꯇꯦꯛꯁꯇ ꯍꯥꯏꯖꯔꯒꯁꯨ ꯃꯅꯤꯄꯨꯔꯗꯁꯨ ꯑꯟꯑꯦꯝꯄ꯭ꯂꯣꯏꯃꯦꯟꯠꯒꯤ ꯄꯣꯠꯁꯤ ꯒꯚꯔꯟꯃꯦꯟꯠ ꯈꯛꯇꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯕꯁꯤ ꯑꯩ ꯋꯥꯈꯜꯗ ꯑꯩ ꯋꯥꯒꯅꯤꯅ ꯊꯝꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯅꯍꯥ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯍꯥ ꯃꯌꯥꯝꯁꯨ ꯍꯧꯖꯤꯛꯇꯤ ꯂꯩꯔꯦ ꯌꯥꯝ ꯁꯤꯡꯉꯕ ꯌꯥꯝ ꯀ꯭ꯋꯥꯂꯤꯐꯥꯏഡ് ꯑꯣꯏꯕ ꯅꯍꯥ ꯃꯌꯥꯝ ꯃꯣꯏꯅ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯈꯛꯇꯪ ꯊꯤꯕ ꯅꯠꯇꯕ ꯒꯚꯔꯟꯃꯦꯟꯠ ꯖꯣꯕ ꯈꯛꯇꯪ ꯑꯣꯏꯔꯒꯗꯤ ꯃꯥ ꯃꯁꯥ ꯃꯊꯟꯇ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯦꯔꯤꯌꯥ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯣꯛꯄꯗ ꯑꯋꯥꯕ ꯑꯣꯏꯕꯅꯤꯅ ꯄ꯭ꯔꯥꯏꯚꯦꯠꯂꯤ ꯃꯥꯅ ꯃꯁꯥꯒꯤ ꯏꯟꯇꯔꯄ꯭ꯔꯤꯅꯣꯔ ꯑꯃ ꯑꯣꯏꯅ ꯗꯦꯕꯂꯞ ꯇꯧꯔꯒꯗꯤ ꯃꯥꯅ ꯖꯣꯕ ꯄ꯭ꯔꯣꯚꯥꯏꯗꯔ ꯖꯣꯕ ꯀ꯭रिꯌꯦꯇꯔ ꯑꯣꯏꯕ ꯃꯤ ꯑꯣꯏꯅ ꯍꯦꯟꯅ ꯄꯨꯊꯣꯛꯑꯒꯗꯤ ꯍꯥꯏꯕ ꯇꯥꯔꯦ ꯍꯦꯟꯅ ꯐꯩꯌꯦꯅ ꯑꯩ ꯋꯥꯈꯜꯗ ꯊꯝꯖꯅꯤꯡꯉꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁ꯭ꯇꯦꯖ ꯀꯣ ꯉꯜꯂꯤꯉꯩꯗꯒꯤ ꯆꯍꯤ ꯑꯩꯈꯣꯏ ꯆꯍꯤ 15 ꯀꯨꯟꯇꯔꯨꯛ ꯑꯗꯥꯏ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯟꯅ ꯕꯤꯖꯤꯅꯦꯁ ꯍꯧꯔꯛꯄ ꯑꯣꯏꯔꯛꯄ ꯃꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤꯐꯥꯎꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯄꯁꯤꯗ ꯁꯔꯀꯥꯔꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯒꯚꯔꯟꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯐꯪꯉꯤ ꯍꯣꯏ ꯅꯦꯠꯐꯤꯅꯗꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯃꯇꯦꯡ ꯄꯤꯕ ꯂꯩꯕ꯭ꯔꯥ ꯍꯧꯖꯤꯛ ꯍꯣꯏ ꯃꯇꯝꯗꯨꯕꯨꯗꯤ ꯂꯩꯇꯦ ꯍꯧꯖꯤꯛ ꯁ꯭ꯇꯥꯔꯠ ꯑꯞ ꯁ꯭ꯇꯦꯟꯗ ꯑꯞ ꯃꯌꯥꯝ ꯑꯃ ꯂꯩꯔꯦꯀꯣ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯍꯧꯖꯤꯛꯐꯥꯎꯒꯤ ꯁ꯭ꯇꯦꯖꯁꯤꯗ ꯁꯔꯀꯥꯔꯗꯒꯤ ꯀꯔꯤ ꯀꯔꯤ ꯃꯇꯦꯡ ꯐꯪꯕ ꯂꯩ ꯁꯔꯀꯥꯔꯗꯒꯤ ꯃꯇꯦꯡ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯁꯔꯀꯥꯔꯗꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯑꯩꯒꯤ ꯑꯔꯂꯤ ꯁ꯭ꯇꯦꯖꯇ ꯑꯩꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏ ꯅꯍꯥꯟ ꯇꯥꯛꯄꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯅ ꯆꯍꯤ 23 25 ꯁ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁꯁꯦ ꯍꯧꯖꯔꯛꯏ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯑꯩꯈꯣꯏ ꯏꯃꯥꯁꯨ ꯀꯤꯗꯅꯤ ꯄꯦꯁꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯕꯕꯥꯁꯨ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯈꯤꯕ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯑꯍꯟꯁꯤꯡꯁꯤꯁꯨ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔ ꯀꯥꯟꯗꯗꯤ
ꯃꯄꯥꯟꯗ ꯊꯕꯛ ꯇꯧꯔ ꯂꯩꯈꯤꯕ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯩꯉꯣꯟꯗꯁꯨ ꯂꯩꯕ ꯇꯥꯏꯃꯤꯡꯁꯨ ꯑꯣꯏꯕ ꯑꯩꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯁ꯭ꯇꯦꯖ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯗꯨꯗ ꯑꯩꯉꯣꯟꯗ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤꯁꯨ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯑꯣꯏꯕ ꯗꯔꯀꯥꯔ ꯂꯩꯕꯅꯤ나 ꯑꯩꯅ ꯕꯤꯖꯤꯅꯦꯁꯁꯤꯗꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯍꯦꯟꯅ ꯊꯣꯛꯄ ꯖꯒꯥ ꯑꯃꯁꯨ ꯑꯩ ꯉꯟꯅ ꯑꯩ ꯇꯧꯅꯤꯡꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯛꯇꯔꯁꯤ ꯑꯩ ꯍꯧꯖꯤꯛꯁꯨ ꯅꯍꯥꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯛꯇꯔꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯕ ꯌꯥꯕ ꯀꯟꯁꯇ꯭ꯔꯛꯁꯟ ꯁꯦꯛꯇꯔ ꯍꯥꯏꯗꯅ ꯊꯤꯀꯥ ꯅꯠꯆꯗꯦ ꯊꯤꯀꯥ ꯅꯠꯇꯕ ꯀꯟꯁꯇ꯭ꯔꯛꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯩꯈꯣꯏꯒꯤ ꯂꯅꯥꯏ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯕꯤꯜꯗꯤꯡ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯤꯀꯥꯗꯥꯔ ꯑꯃꯒꯤ ꯃꯈꯥꯗ ꯃꯥꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯗꯣ ꯑꯩꯈꯣꯏꯅ ꯁꯨꯕꯤꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯅ ꯁꯨꯖꯩꯁꯦ ꯑꯩ ꯊꯤꯀꯥ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯦꯛ ꯑꯣꯏꯅ ꯃꯤꯉꯣꯟꯗ ꯇꯥꯟꯅꯖꯗꯦ ꯑꯗꯨꯃꯥꯏꯅ ꯉꯝꯕꯒꯤ ꯑꯩꯈꯣꯏꯗ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯒꯤ ꯑꯃꯒꯤ ꯃꯈꯥꯗ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯌꯨꯝ ꯑꯃ ꯑꯩꯈꯣꯏꯅ ꯄꯨꯂꯞ ꯁꯥꯕꯤꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯍꯧꯖꯔꯛꯈꯤ ꯃꯗꯨꯗ ꯑꯩꯈꯣꯏ ꯂꯅꯥꯏ ꯌꯨꯝ ꯃꯌꯥꯝꯁꯨ ꯁꯥꯖꯈꯤ ꯑꯩ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯁꯤꯅ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯁꯤꯒ ꯄꯨꯜꯂꯒ ꯑꯥꯔꯀꯤꯇꯦꯛꯁꯤꯡꯒ ꯃꯣꯏꯅ ꯗꯤꯖꯥꯏꯟ ꯇꯧꯕꯒꯤ ꯃꯈꯣꯏꯅ ꯁꯥꯖꯈꯤ ꯂꯣꯏꯅꯅ ꯒꯚꯔꯟꯃꯦꯟꯠꯒꯤꯁꯨ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯄꯨꯂꯞ ꯑꯣꯏꯅ ꯁꯥꯕꯤꯌꯨ ꯍꯥꯏꯔꯒꯗꯤ ꯑꯗꯨꯃꯥꯏꯅ ꯁꯥꯕꯒꯤ ꯌꯥꯝ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ MFDC ꯑꯩꯈꯣꯏꯒꯤ MDSꯀꯤ ꯄ꯭ꯔꯣꯖꯦꯛꯇꯤ ꯑꯣꯏꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯁꯕ ꯀꯣꯟꯇ꯭ꯔꯦꯛꯀꯤ ꯇꯥꯏꯞꯇ ꯄꯤꯕꯤꯔꯒ ꯑꯩꯈꯣꯏꯅ MFDCꯒꯨꯝꯕ ꯁꯦꯅꯥꯄꯇꯤꯒꯤ 50 ꯕꯦꯗꯦꯗ ꯍꯣꯁꯄꯤꯇꯥꯜꯒꯨꯝꯕ DM ꯀꯣꯂꯦꯖꯀꯨꯝꯕ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯍꯧꯖꯤꯛ ꯂꯩꯕ ꯐꯦꯁꯦꯠ ꯃꯃꯥꯡꯒꯤ ꯑꯣꯏꯔꯤꯕ ꯁꯨꯝ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯁꯤ ꯂꯨꯄꯥ ꯂꯥꯛ 50ꯒ ꯇꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯊꯥ ꯑꯃꯅꯤꯒꯨꯝꯕꯗꯒ ꯂꯣꯏꯁꯤꯟꯕ ꯑꯗꯣ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯁꯨ ꯑꯩꯈꯣꯏꯒꯤ ꯐꯤꯅꯤꯁꯤꯡ ꯑꯥꯏꯇꯦꯝꯁꯤ ꯄ꯭ꯔꯣꯐꯤꯠ ꯃꯥꯔꯖꯤꯟꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯥꯏꯇꯦꯝꯒꯤꯁꯤꯗ ꯌꯥꯝ ꯂꯩꯌꯦꯕꯗꯣ ꯑꯗꯨꯅ ꯒꯚꯔꯟꯃꯦꯟꯠꯒꯤ ꯊꯤꯀꯥ ꯅꯠꯇꯕ ꯑꯩꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯩꯈꯣꯏꯒꯤ ꯅꯍꯥꯁꯤꯡꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯅꯍꯥ ꯃꯌꯥꯝ ꯑꯃꯁꯨ ꯈꯪꯉꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯗꯕ ꯅꯍꯥ ꯂꯩꯕꯤꯔꯒꯗꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯦꯇꯔꯤꯌꯦꯜꯁ ꯁ꯭ꯇꯣꯛꯀꯤꯁ ꯑꯣꯏꯕ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯃꯦꯇꯔꯤꯌꯦꯜꯁ ꯁꯤꯗ ꯗꯤꯜ ꯇꯧꯕ ꯁꯤꯁꯤ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯤꯅ ꯑꯗꯨꯝ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯍꯧꯖꯤꯛ ꯀꯟꯁꯇ꯭ꯔꯛꯁꯟ ꯍꯥꯏꯕꯁꯤꯗ ꯃꯈꯜ ꯃꯈꯜ ꯂꯩꯔꯦ ꯎꯒꯤ ꯂꯩꯔꯦ ꯇꯥꯏꯜꯁꯀꯤ ꯂꯩꯔꯦ ꯄꯥꯏꯞꯀꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯦꯅꯤꯇꯔꯤ ꯑꯥꯏꯇꯦꯝꯁ ꯂꯩꯈ꯭ꯔꯦ ꯃꯩꯒꯤꯗ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯃꯤꯔꯔ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯐꯔꯅꯤꯆꯔ ꯃꯈꯜ ꯃꯈꯜ ꯂꯩꯈ꯭ꯔꯦ ꯁꯤꯁꯤꯡꯁꯤꯗ ꯑꯃꯇꯪ ꯌꯥꯝꯅ ꯇꯧꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯑꯃꯇꯪꯗ ꯐꯖꯅ ꯐꯣꯀꯁ ꯇꯧꯕꯤꯕꯗ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯦ ꯑꯗꯨꯝ ꯑꯩ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯍꯧꯖꯤꯛꯀꯤ ꯌꯥꯝꯅ ꯍꯥꯏꯕ ꯁꯔꯀꯥꯔꯒꯤ ꯁꯤꯗꯒꯤ ꯐꯟꯗꯤꯡ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯑꯗꯨꯃꯥꯏꯅ ꯁꯔꯀꯥꯔꯒꯤ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯌꯥꯝ ꯉꯟꯅ ꯀꯔꯣ ꯕꯤꯜꯗꯤꯡ ꯑꯩꯅ ꯑꯃꯃꯝ ꯁꯨꯖꯩꯁꯦ ꯀꯔꯣ 4-5 ꯇꯥꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄ꯭ꯔꯣꯖꯦꯛ ꯃꯈꯜ ꯃꯈꯜ ꯇꯧꯖꯕꯁꯤꯗ ꯑꯗꯨꯝ ꯁꯔꯀꯥꯔꯒꯤ ꯁꯞꯄꯣꯔꯠ ꯑꯩꯅ ꯆꯤꯡꯗꯣꯏꯔꯥ ꯁꯞꯄꯣꯔꯠ ꯅꯠꯇꯕ ꯍꯥꯏ ꯆꯤꯡꯗꯣꯏꯔꯥꯗꯤ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨꯝ ꯑꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯆꯍꯤ 2008-9 ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯅ ꯍꯥꯏꯇꯥꯔꯦ 9-10 ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯍꯧꯅ ꯑꯩ ꯄ꯭ꯔꯣꯖꯦꯛ ꯃꯈꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯇꯧꯖꯔꯛꯈꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯣꯐꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕꯁꯦ ꯑꯦꯅꯤꯃꯦꯁꯟꯒꯤ ꯑꯣꯏꯔꯣ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯁꯦ ꯖꯤꯝꯒꯤ ꯑꯣꯏꯔꯣ ꯑꯗꯨꯒ ꯐꯤꯠꯅꯦꯁ ꯁꯦꯟꯇꯔꯒꯤ ꯑꯣꯏꯔꯣ ꯃꯤꯑꯣꯏ ꯀꯌꯥꯗ ꯁꯣꯐꯥ ꯍꯧꯖꯤꯛꯐꯥꯎꯗ ꯍꯦꯛ ꯍꯧꯔꯛꯄ ꯕꯤꯖꯤꯅꯦꯁ ꯍꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯗ ꯉꯁꯤ ꯃꯣꯏꯗ ꯊꯕꯛ ꯐꯪꯍꯟꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯇꯦꯡ ꯄꯥꯡꯕ ꯍꯣꯏ ꯄꯣꯊꯥꯈꯤꯕ ꯌꯥꯎꯕ ꯌꯥꯏ ꯃꯥꯒꯤ ꯍꯦꯟꯅ ꯐꯕꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯗꯗꯤ ꯀꯥꯟꯅꯕ ꯄꯤꯕꯤꯒꯦ ꯁꯨꯝ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯑꯩꯒꯤ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯏꯝꯄ꯭ꯂꯣꯌꯤ ꯑꯣꯏꯅ ꯃꯣꯏꯗ ꯀꯥꯟꯅꯕ ꯄꯤꯈꯤꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯇ꯭ꯔꯦꯅꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯈꯜꯗ ꯑꯩꯈꯣꯏꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯔꯤꯂꯦꯇꯦꯠꯇꯗꯤ ꯇ꯭ꯔꯦꯅꯤ ꯑꯣꯏꯅ ꯃꯤ 1,500 ꯃꯊꯛꯇꯗꯤ ꯑꯩ ꯋꯥꯈꯜꯗ ꯍꯦꯟꯅ ꯕꯦꯅꯤꯐꯤꯠ ꯑꯩ ꯋꯥꯈꯜꯗ ꯂꯩꯔꯝꯃꯅꯤ ꯈꯜꯂꯦ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯈꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛ ꯃꯁꯥ ꯃꯁꯥꯒꯤ ꯕꯤꯖꯤꯅꯦꯁꯀ ꯁꯦꯠꯑꯞ ꯇꯧꯗꯅ ꯑꯗꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯁꯦꯠꯑꯞ ꯇꯧꯗꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯊꯦꯡꯅꯖꯩ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯝꯃꯒ ꯉꯁꯤꯗꯤ ꯃꯣꯏ ꯌꯥꯝ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯕ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕ ꯀꯌꯥ ꯑꯃꯁꯨ ꯑꯩ ꯊꯦꯡꯅꯖꯔꯤ ꯍꯧꯖꯤꯛ ꯑꯩ ꯃꯔꯨ ꯑꯣꯏꯅ ꯇꯤꯟꯅꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ ꯍꯥꯏꯗꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯅꯤꯡ ꯌꯥꯎꯔꯝꯃꯒ ꯃꯥꯒꯤ ꯕꯤꯖꯤꯅꯦꯁꯁꯤ ꯆꯥꯎꯈꯠꯈꯤꯗꯅ ꯍꯧꯖꯤꯛ ꯌꯥꯝ ꯃꯤꯡ ꯄꯟꯕꯗꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯣꯏ ꯌꯥꯝ ꯐꯖꯅ ꯏꯁꯇꯥꯕ꯭ꯂꯤꯁ ꯑꯣꯏꯕꯁꯨ ꯌꯥꯝ ꯌꯥꯎꯔꯦ ꯃꯁꯥꯒꯤ ꯕꯦꯡꯀ ꯇꯧꯗꯅ ꯃꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯀꯟꯁꯇ꯭ꯔꯛꯁꯟ ꯑꯥꯏꯇꯦꯝꯁꯤ ꯀꯩꯅꯣꯁꯤ ꯃꯥꯏꯁꯨ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤꯒ ꯇꯧꯈꯠꯈꯤꯗꯅ ꯌꯥꯝ ꯐꯖꯅ ꯇꯧꯕꯁꯨ ꯑꯩ ꯃꯌꯥꯝ ꯎꯖꯩ ꯑꯗꯨꯅ ꯑꯩ ꯃꯣꯏꯒꯤꯗꯃꯛꯇꯁꯨ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯒꯤ ꯑꯩꯈꯣꯏꯗ ꯇ꯭ꯔꯦꯟ ꯇꯧꯒꯦ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯃꯅꯤꯔꯥꯙꯥ ꯗꯤꯄꯥꯔꯠꯃꯦꯟꯇ ꯊꯕꯛ ꯇꯧꯕ ꯌꯥꯎꯈꯤꯕ ꯑꯗꯒꯤ ꯌꯨꯅꯥꯀꯣꯒꯤ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤꯗ ꯌꯥꯝ ꯆꯥꯎꯕ ꯐꯝꯒ ꯄꯥꯏꯔ ꯂꯩꯈꯤꯕ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯎꯖꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯝꯕ ꯌꯦꯡꯉꯨꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩ ꯑꯣꯏꯅ ꯄꯔꯁꯣꯅꯦꯜꯂꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯖꯩ ꯍꯥꯏꯇꯥꯔꯦ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯂꯩꯗꯅꯀꯣ ꯑꯋꯥꯕ ꯂꯩꯔꯝꯕ ꯑꯗꯨꯒ ꯃꯁꯥꯒꯤ ꯇꯦꯂꯦꯟ ꯂꯩꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯌꯣꯛꯈꯠꯄꯤꯔꯒ ꯊꯥꯡꯒꯠꯄꯤꯔꯒ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯐꯍꯜꯂꯛꯏꯅꯦꯕ ꯑꯗꯨꯒ ꯂꯥꯛꯆꯅꯤꯡꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯨꯡꯒꯤ ꯑꯁꯥꯗ ꯍꯥꯏꯇꯥꯔꯦꯀꯣ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯖꯤꯛ ꯍꯧꯕꯗꯒꯤ ꯆꯍꯤ 15-20 ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯤꯖꯤꯅꯦꯁ ꯃꯌꯥꯝ ꯑꯃ ꯇꯧꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯐꯤꯠꯅꯦꯁꯇ ꯂꯥꯛꯏꯕ ꯑꯗꯒꯤ ꯏꯗꯨꯀꯦꯁꯟꯒꯤ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯦꯅꯤꯃꯦꯁꯟꯒꯤ ꯀꯔꯤꯒꯤ ꯇꯧꯕ ꯂꯩꯕꯁꯦ ꯇꯨꯡꯒꯤ ꯑꯁꯥꯗ ꯐ꯭ꯌꯨꯆꯔꯗ ꯍꯥꯏꯇꯥꯔꯦꯀꯣ ꯀꯔꯤ ꯇꯧꯒꯦ ꯑꯃ ꯈꯜꯂꯤ ꯍꯥꯏꯗꯤ ꯗ꯭ꯔꯤꯝ ꯄ꯭ꯔꯣꯖꯦꯛ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯒꯦꯅ ꯈꯜꯂꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯅꯠꯇ꯭ꯔꯒ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯕꯗ
ꯌꯥꯝ ꯀꯩꯅꯣꯅꯦ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡ ꯊꯝꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯗꯒꯤ ꯑꯣꯏꯕꯅꯤꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔ ꯁꯨꯝ ꯂꯥꯛꯆꯕꯅꯤꯅ ꯑꯩꯁꯨ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝꯕꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕꯒꯤ ꯏ ꯑꯃꯗꯤ ꯌꯥꯎꯔꯤꯕꯅꯤꯅ ꯑꯗꯨꯝ ꯉꯜꯂꯤꯉꯩ ꯃꯇꯝ ꯉꯁꯥꯏ ꯑꯩꯅ ꯌꯥꯝꯅꯁꯨ ꯃꯃꯥꯡꯗꯁꯨ ꯄꯟꯖꯈꯤꯕ ꯑꯩꯒꯤ ꯀꯣꯂꯦꯖ ꯃꯇꯝꯗꯁꯨ ꯑꯩ ꯁꯥꯇ꯭ꯔꯒꯤ ꯁꯪꯁꯊꯥꯟ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯁꯞꯄꯣꯔꯇꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐꯣꯂꯣꯋꯔ ꯍꯥꯏꯒꯗ꯭ꯔꯥ ꯁꯞꯄꯣꯔꯇꯔ ꯍꯥꯏ ꯑꯗꯨꯝ ꯌꯥꯎꯖꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯅ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯑꯩꯒꯤ ꯄꯩꯁꯥ ꯇꯥꯜꯂꯤꯕꯁꯤꯡꯁꯤꯒꯤ ꯑꯩ ꯄ꯭ꯔꯣꯐꯤꯠ ꯈꯔ ꯈꯥꯏꯗꯣꯛꯑꯒ ꯉꯁꯥꯏ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯑꯩꯅ ꯍꯧꯗꯣꯛꯆꯩ ꯍꯥꯏꯖꯕꯗꯣ ꯑꯩꯈꯣꯏꯒꯤ ꯗꯦꯕꯂꯞꯃꯦꯟ ꯅꯣꯠ ꯑꯣꯟꯂꯤ ꯗ ꯁ꯭ꯇꯦꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯕꯠ ꯑꯣꯜꯁꯣ ꯕꯥꯏ ꯗ ꯄꯤꯄꯜ ꯑꯣꯐ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯇꯧꯗꯅ ꯃꯗꯨ ꯑꯩꯅ ꯄꯩꯁꯥ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒ ꯑꯩꯈꯣꯏꯒꯤ CSRꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯒꯤ ꯀꯣꯔꯄꯣꯔꯦꯠ ꯁꯣꯁꯤꯌꯦꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯈꯔ ꯑꯗꯨꯝ ꯗꯤꯚꯥꯏꯠ ꯇꯧꯖꯩ ꯑꯗꯨꯒ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯑꯦꯅꯤ ꯑꯩ ꯍꯧꯖꯤꯛ ꯍꯣꯀꯤ ꯑꯣꯏꯒꯦꯔꯥ ꯉꯁꯥꯏ ꯃꯃꯥꯡꯗ ꯑꯩꯅ ꯊꯝꯖꯈꯤꯕ ꯕꯣꯗꯤ ꯕꯤꯜꯗꯤꯡꯒꯤ ꯑꯝꯕꯥꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯁꯥꯟꯅꯕꯒꯤ ꯑꯦꯅꯤ ꯐꯤꯠꯅꯦꯁꯀꯤ ꯑꯦꯅꯤ ꯐꯨꯠꯕꯣꯜꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯑꯩ ꯇ꯭ꯔꯥꯎꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯑꯉꯝꯕ ꯑꯗꯨꯝ ꯑꯩ ꯁꯥꯏꯠꯇ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯗꯣꯅꯦꯁꯟ ꯑꯗꯨꯝ ꯍꯥꯞꯆꯩ ꯇ꯭ꯔꯥꯎ FCꯒꯤꯁꯨ ꯅꯦꯔꯣꯀꯥ FCꯒꯤꯁꯨ ꯑꯩ ꯑꯉꯝꯕ ꯑꯩ ꯁꯥꯏꯠꯇ ꯇꯧꯕ ꯌꯥꯕ ꯑꯩ ꯑꯉꯝꯕ ꯑꯗꯨꯝ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯩ ꯑꯗꯣ ꯑꯩ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒꯤꯁꯨ ꯑꯩ ꯑꯉꯝꯕ ꯑꯩ ꯍꯣꯠꯅꯖꯕ ꯌꯥꯕ ꯑꯗꯨꯝ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯩ ꯑꯩ ꯃꯅꯤꯄꯨꯔ ꯍꯣꯀꯤꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯍꯧꯖꯤꯛꯅ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯒꯥꯏꯅꯤꯟꯗ꯭ꯔꯣꯅꯁꯨ ꯑꯩ ꯍꯧꯖꯤꯛꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯁꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩ ꯁ꯭ꯄꯣꯔꯠꯁꯀꯤ ꯍꯤꯔꯝꯁꯤꯗꯁꯨ ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯑꯩ ꯑꯗꯨꯝ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯖꯩ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯂꯕ ꯃꯃꯤꯡ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯔꯣꯇꯔꯤ ꯀ꯭ꯂꯕ ꯄꯣꯂꯣ ꯁꯤꯇꯤꯒꯤꯁꯨ ꯑꯩ ꯃꯦꯝꯕꯔ ꯑꯣꯏꯅ ꯑꯩ ꯑꯉꯝꯕ ꯃꯌꯥꯝꯅ ꯄꯣꯂꯣ ꯁꯤꯇꯤꯅ ꯍꯦꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯩꯁꯨ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯔꯒ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅꯅ ꯑꯩꯒꯤ ꯂꯅꯥꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯦꯅꯤ ꯃꯇꯝꯒꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯗꯤꯖꯥꯁꯇꯔ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡ ꯏꯆꯥꯎꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯔꯨꯛ ꯌꯥꯖꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯤꯡ ꯕꯤꯖꯤꯅꯦꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃ ꯑꯩꯈꯣꯏꯒꯤ BEG ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯏꯅꯥꯎ ꯍꯦꯔꯣ ꯊꯣꯛꯆꯣꯝꯅ ꯍꯧꯗꯣꯛꯆꯕ ꯃꯥꯒꯤ ꯑꯗꯨꯝꯕꯗ ꯑꯩꯁꯨ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃꯅꯦ ꯃꯌꯥꯝꯅꯦ ꯍꯥꯏꯗꯅ ꯑꯩꯕꯨꯁꯨ ꯏꯟꯚꯥꯏꯠ ꯇꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯎꯖꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯤ ꯃꯗꯨꯒꯤ ꯃꯣꯏꯒꯤ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯁꯔꯚꯤꯁ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯇꯧꯕꯗꯁꯨ ꯑꯩꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇ ꯑꯉꯝꯕ ꯑꯗꯨꯝ ꯌꯥꯎꯖꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯦꯅꯤ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯏꯒꯦꯔꯥ ꯁꯥꯟꯅꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯞꯀꯤ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯉꯝꯕ ꯁꯥꯏꯠꯇ ꯑꯗꯨꯝ ꯑꯩ ꯃꯇꯝꯒꯤ ꯑꯗꯨꯝ ꯌꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯩ 2012ꯇꯁꯨ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯔꯤꯌꯦꯟꯇꯦꯜ ꯀ꯭ꯂꯕꯀꯤꯁꯨ ꯑꯩ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯥꯎꯖꯔꯝꯃꯤ ꯃꯇꯝꯗꯨꯁꯨ ꯑꯩꯈꯣꯏꯅ ꯍꯧꯗꯣꯛꯆꯔꯒ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝ ꯉꯝꯗꯕꯁꯤꯡ ꯌꯥꯎꯔꯒꯗꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤꯁꯨ ꯐꯟ ꯃꯣꯕꯤꯂꯥꯏꯖꯀ ꯇꯧꯗꯅ ꯑꯗꯨꯝ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯣꯏꯅ ꯑꯗꯨꯝ ꯑꯩ ꯍꯣꯠꯅꯖꯔꯤ ꯍꯥꯏꯇꯥꯔꯦ 2012ꯇ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯇꯝꯒꯤ ꯁꯥꯟꯅꯕ ꯍꯤꯔꯝꯒꯤ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯀꯩꯅꯣꯒꯤ ꯑꯣꯏꯒꯦꯔꯥ ꯁ꯭ꯄꯣꯔꯠꯁꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯆꯤꯡꯗꯁꯨ ꯅꯨꯡꯉꯥꯏꯔꯦ ꯆꯤꯡꯗ ꯑꯩꯈꯣꯏ ꯃꯩ ꯐꯪꯗꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯆꯠꯂꯒ ꯁꯣꯂꯔ ꯂꯦꯟꯇꯔꯟꯒ ꯑꯗꯨꯝ ꯆꯤꯡꯃꯤ ꯇꯝꯃꯤꯒꯤ ꯔꯤꯂꯦꯁꯟ ꯍꯦꯟꯅ ꯐꯒꯠꯅꯕ ꯀꯥꯏꯅ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯇꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯂꯒ ꯆꯤꯡꯒꯤ ꯃꯩ ꯐꯪꯗꯕ ꯖꯒꯥꯗ ꯑꯩꯈꯣꯏ ꯁꯣꯂꯔ ꯂꯦꯟꯇꯔꯟ ꯗꯣꯅꯦꯁꯟ ꯇꯧꯁꯤꯒ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ ꯁꯨꯝ ꯌꯥꯎꯖꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕꯗ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ COVID-19ꯒꯤ ꯌꯥꯝꯅ ꯄꯦꯟꯗꯦꯃꯤꯛ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯄꯒꯤ ꯁꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯖꯕ ꯍꯥꯏꯗꯤ ꯑꯦꯖ ꯑ ꯃꯤꯗꯤꯌꯥ ꯄꯔꯁꯟ ꯑꯃ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯎꯖꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯀꯔꯥꯏꯗ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯃꯦꯟ ꯖꯣꯟ ꯑꯦꯔꯤꯌꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯖꯒꯥꯁꯤꯡ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤቭ ꯑꯣꯏꯕ ꯐꯦꯃꯤꯂꯤꯁꯤꯡꯗꯁꯨ ꯎꯖꯩ ꯀꯃꯥꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯋꯥꯈꯜꯂꯣꯟꯗ ꯀꯃꯥꯏꯅ ꯄꯥꯡꯕꯤ ꯁꯤꯅ ꯀꯩꯅꯣꯅꯦ ꯌꯥꯝꯕ ꯍꯧꯖꯤꯛꯁꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏ ꯀꯥꯟꯗ ꯑꯩꯒꯤ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯗ ꯕꯤꯂꯣꯡ ꯇꯧꯕꯅꯤꯅ ꯑꯩ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯔꯩꯀꯥꯏ ꯑꯃ ꯑꯣꯏꯅ ꯑꯩ ꯊꯣꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯗ ꯍꯧꯖꯤꯛ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯒꯤ ꯑꯣꯏꯒꯦꯔꯥ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯀꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯋꯥ ꯑꯅꯥ ꯇꯥꯕꯗ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯂꯩꯀꯥꯏꯒꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯁꯨꯝ ꯑꯉꯝꯕ ꯁꯥꯏꯠꯇ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯨꯝ ꯆꯥꯅ ꯊꯛꯅꯕꯗ ꯑꯣꯏꯔꯁꯨ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯀꯩꯅꯣꯒꯤ ꯔꯤꯀ꯭ꯋꯥꯏꯔꯃꯦꯟꯗ ꯑꯣꯏꯔꯁꯨ ꯁꯨꯝ ꯑꯉꯝꯕ ꯈꯔꯗꯪ ꯁꯨꯝ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯁꯤꯒꯤ ꯕꯣꯔ ꯂꯧꯖꯔꯒ ꯑꯩ ꯁꯨꯝ ꯁꯦꯕꯥ ꯃꯆꯥ ꯑꯃ ꯇꯧꯖꯕꯅꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯄꯦꯁꯣꯟꯁꯤꯅ ꯌꯥꯝ ꯅꯍꯥ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯆꯍꯤ 16ꯇꯒꯤ ꯆꯍꯤ 38 ꯃꯌꯥꯁꯤꯐꯥꯎꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯗꯨꯒꯤ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗ ꯆꯪꯗꯅ ꯀꯟꯁꯇ꯭ꯔꯛꯁꯟꯒꯤ ꯑꯗꯨꯒ ꯁꯦ ꯐꯤꯠꯅꯦꯁꯀꯤ ꯂꯩꯕ ꯃꯌꯥꯝ ꯆꯪꯗꯅ ꯃꯌꯥꯝ ꯍꯣꯠꯅꯕꯤꯔꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯏꯟꯈꯠꯂꯛꯏꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏ ꯊꯝꯖꯈꯤꯗꯨꯅꯤ ꯑꯩꯈꯣꯏꯅ ꯋꯥꯏꯠ ꯀꯣꯂꯔ ꯖꯣꯕ ꯒꯚꯔꯟꯃꯦꯟꯒꯤ ꯖꯣꯕ ꯈꯨꯗꯤꯡꯃꯛ ꯂꯩꯉꯥꯛꯅ ꯄꯤꯕꯁꯨ ꯑꯣꯏꯔꯣꯏ ꯐꯪꯕꯁꯨ ꯑꯩꯈꯣꯏꯅ ꯑꯣꯏꯔꯣꯏ
ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯍꯧꯒꯠꯂꯛꯏꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯗ ꯀꯔꯤ ꯃꯦꯁꯦꯖ ꯄꯤꯕꯤꯅꯤꯡꯉꯤ ꯑꯩꯅ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯗ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯁꯤꯗ ꯑꯩꯅ ꯃꯦꯁꯦꯖ ꯑꯃ ꯊꯝꯖꯅꯤꯡꯉꯤꯗꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯈꯛꯇꯒꯤ ꯋꯥ ꯅꯠꯇꯦ ꯍꯧꯒꯠꯂꯛꯏꯕ ꯅꯍꯥ ꯂꯣꯏꯅꯃꯛꯇ ꯒꯚꯔꯟꯃꯦꯟꯠ ꯏꯝꯄ꯭ꯂꯣꯌꯤ ꯊꯕꯛ ꯇꯧꯕꯗꯁꯨ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯁꯤꯡꯗꯁꯨ ꯑꯃꯗꯤ ꯏꯟꯇꯔꯄ꯭ꯔꯤꯅꯔꯁꯤꯡꯗꯁꯨ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯄꯣꯛꯏꯕꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯍꯤꯡꯉꯤꯕꯁꯦ ꯑꯩꯈꯣꯏꯁꯦ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛꯇꯅꯤ ꯑꯩꯈꯣꯏꯅ ꯉꯝꯃꯒ ꯉꯁꯤ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯐꯕꯗꯒꯤ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕ ꯐꯪꯉꯤꯕ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯏꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏ ꯐꯪꯉꯤꯕ ꯂꯥꯏꯔꯤꯛ ꯐꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯉꯤꯕ ꯑꯩꯈꯣꯏꯗ ꯄ꯭ꯔꯤꯚꯤꯂꯦꯖ ꯈꯔ ꯐꯪꯉꯤꯕꯁꯤ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯁꯣꯊꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯗꯥꯏꯇ ꯈꯔ ꯏꯁꯣꯔꯅ ꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛꯅ ꯉꯝꯕ ꯆꯥꯡꯗ ꯑꯃꯈꯛꯇꯪ ꯑꯣꯏꯒꯦꯔꯥ ꯑꯅꯤꯈꯛꯇꯪ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯂꯦꯁ ꯄ꯭रिꯚꯤꯂꯦꯖ ꯑꯣꯏꯕ ꯐꯦꯃꯤꯂꯤ ꯈꯔꯗ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯅꯨꯡꯉꯥꯏꯍꯟꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯅꯤ ꯍꯥꯏꯔꯒ ꯈꯟꯕꯤꯌꯨ ꯑꯗꯨꯒ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯂꯧꯕꯤꯔꯒ ꯄꯨꯟꯁꯤ ꯑꯗꯨꯃꯥꯏꯅ ꯍꯤꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩ ꯃꯦꯁꯦꯖ ꯊꯝꯖꯔꯤ ꯌꯥꯝ ꯋꯥꯐꯝ ꯊꯝꯕꯤ ꯑꯗꯨꯅ ꯀꯩꯁꯨꯁꯤꯅ ꯅꯤꯡꯖꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯀꯥꯟꯅꯕ ꯄꯤꯈꯤꯕ ꯑꯦꯠ ꯗ ꯁꯦꯝ ꯇꯥꯏꯝ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯚꯤꯁ ꯑꯃꯅꯁꯨ ꯊꯣꯛꯂꯛꯇꯅ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯑꯃꯁꯨ ꯊꯣꯛꯂꯛꯇꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤ ꯃꯅꯕꯒꯤ ꯑꯄꯥꯝꯕ ꯏꯕꯟ ꯃꯤꯈꯜꯗ ꯐꯥꯎꯕ ꯊꯦꯡꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯄꯣꯂꯤꯇꯤꯛꯁꯇ ꯋꯥꯈꯜ ꯂꯩ ꯍꯥꯏꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯄꯣꯂꯤꯇꯤꯛꯁꯇꯕꯨ ꯆꯪꯒꯦꯔꯥ ꯑꯃꯗꯕꯨ ꯆꯪꯒꯦꯔꯥ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯔꯤ ꯁꯤꯒꯤ ꯇꯟꯖꯥꯁꯤ ꯂꯧꯖꯔꯒ ꯑꯩ ꯏꯂꯤꯠ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯗꯨꯝꯕ ꯑꯩꯈꯣꯏ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯏꯁꯄꯤꯁꯦꯜ ꯇꯣꯛ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯒꯤ ꯑꯦꯄꯤꯁꯣꯗ ꯇꯣꯉꯥꯟꯕ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯕ ꯌꯥꯏ ꯂꯤꯇꯔꯦꯆꯔꯒꯤ ꯂꯝꯗ ꯑꯣꯏꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯥꯔꯇꯤꯁ ꯑꯣꯏꯕ ꯌꯥꯏ ꯃꯌꯥꯝꯁꯤ ꯎꯅꯔꯒ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯗꯅ ꯁ꯭ꯇꯔꯒꯜ ꯇꯧꯔꯛꯄ ꯑꯗꯨꯒ ꯁꯤꯒꯤ ꯁ꯭ꯇꯦꯖꯁꯤ ꯌꯧꯔꯛꯄ ꯍꯥꯏꯕꯗꯨ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯒꯦ ꯉꯁꯤꯒꯤꯗꯤ ꯏꯂꯤꯠ ꯇꯤꯚꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯒꯤ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ